Incredible Story Manipur ngasisu aigi nungsiraba viewersinggidamak 2009 da release tawkiba survival horror amadi adventure da best tawba Highland gi movie puduna laksari movie asina fangkiba rating khara pallabada IMDb rating da 10 gi manungda 5.6 Rotten Tomatoes da 60% Prime Video da 10 gi manungda 5.6 Google users na 73% like pikiba movie amani movie asida saktam langliba miyoi kharagi maming pallabada Quail gi saktam da Penny Ballad Lois ki saktam da Johan Jilong gi saktam da Raphael Langlet Fred ki saktam da Nicholas Rout Karen gi saktam da Maud Wheeler movie asigi samlapa wari khara pallabada marup manga khak hiking chatnabagi damak awang baching amada lakadori makoina lakliba mafam asi aduki matik yamna khudongthiba mafam amani mafam asida mihing chaba miyoi amasu thengnagadori aduga makhoi mihing chaba miyoi asidagi matau karamna nanthokutuna yumda amuk halakpa ngamkhibra ngamdabra haibadu movie asigi makha tabadagi mayam punna khangminarasi fare adudi mayam matam manghandabida movie romda oina mai onsilasi movie asina horakpada aikoida marup kharabu ulai masida nupa ani amadi nupi ani ni makhoi sing asigi marakta Quail koba nupi amasu yaurami atai sing asidi makhoi gi marup ngaktani makhoi hojik mafam amada hiking taunabagi damak la ambi mafam asida lakliba asi makhoi mari gi mathakta atopa marup amasu yaurai magi mamingna Gilom kaurami adubu Quail gi marup Louis nadi Gilombu makhoi puna lakpa asida yamna nungairamde adubu atopa marup ani aduna Louis ki mafamda harai masigi damak karisu khaluganu aikoina chatkadaruiba asida mana karisu akaiba piraoi adum oinamak Quail nasu Gilombu makhoi gi khongchat asida yaurokpa asida kaya nungairamde maramdi sahi kharagi mamangdagi Gilomna Quailbu pamjaduna laklibani masi pumnamak asi magi marup singadunasu loina khanglibani maram asina Quail gi masada yamna nungaitaba forambi matam asida Quail gi marup Karen na harai adugi damakti nang karisu waganu nangi mafamda mana nungaitanaba thabak kari amata tawraoi mana laklibasi subnatangi aikhoiga punna matam lenaba enjoy tawnaba lakpani asidagi hauji makoina chatkadoriba mafam adu khanaba loiraba matungda makhoi manga yamna harauna photo ama kapminarami aduga haujikti makhoigi journey adu adumak yamna fajaba mafam amada chatnabagi damak car adu thauduna lai car manung adudasu makhoi ataidi yamna haraurami adubu Quaildi Gilomda adumak hanjin hanjin jengduna leirambi aduga madi mayamna langliba adu kari amata yauramde haujikti marup sing asi city dagi yamna lapa jungle amada yauraklambi aduga gari adu mafam chana thanamlaba matungda makhongna manglomda changsilai makhoigi plan di mafam asida leiriba khwaidagi wangba sing asida kakhatlaba matungda numit tadringei amuk mayumda halakpa asini asum lakpana makhoi mafam amada yauraklambi Gilomna Quail gi mafamda wari saba horai masida Quail na harai nang mafam asida kari tawba laklibano Gilomna khumi aidi haukraba mamangi wari singadu loina kaukre haujikti ai hanagumna nanga marup oiba pami aduna nangsu haukraba punsi adugi damak karisu khalluraganu adubu Quaildi Gilomna hairiba asida karigumba paukhum amata piraklamde makhoi sing asi makhata na khara asum laklaba matungda makhoi gi chatkadoriba lambi asi matang swaida loirami masidagi Karen gi marup Fred adu ching mathak aduda kakhatkirami aduga harai ai mathakta kakhattuna chatkadoriba lambi adu yengluge haiduna Fred na tawriba asida makhoidi yaninglamde adubu madi awangba ching mathak aduda naptuna adumak mathanda kakhatkhi asidagi Fred mathakta yaurambi aduga magi marup sing aduda harai nakhoisu kakhalao masidagi aikoina chatkadoriba lambi adu leirani haiduna aduga makhoi singna kakhalaknabagi damak thawrisu makhada thadarai makhada leihoriba makhoi sing adusu Fred na thadarakliba thawri aduda yanduna kakhalakpa haurai masidagi haujik yamna khudongchadaba mawongda chinggi awangba chingmai aduda nungmarak aduda naptuna thawri tawraga kakhalaklambi asumna naptuna atopa nakal amada chatpa hawi makhadasu achauba turel amasu leiri karigumba chatliba asi khongpham chahaudrabadi adumak makhada taraktuna sigadoribani chingchep asida adumak naptuna lakpana makhoina chatkadoriba lambi asisu khangba ngami adubu makhoigi lambi asi adumak thawri tawduna chingmai asida naptuna chatkadoribani masi yamna khudongchadaba ama oirambi
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯆꯦꯞ ꯃꯄꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯈꯨꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯔꯟ ꯕꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯍꯨꯛꯁꯤꯡ ꯑꯗꯨ ꯌꯥꯜꯂꯒ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯀꯤꯡ ꯇꯧꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯁꯤꯒꯤ ꯐꯤꯜ ꯑꯁꯤ ꯐꯪꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯜꯒꯤ ꯃꯔꯨꯞ ꯂꯣꯏꯁ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯛꯑꯝꯃꯤ꯫ ꯃꯥꯗꯤ ꯑꯋꯥꯡꯕ ꯆꯤꯡꯃꯥꯏꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯇꯧꯐꯝ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯀꯣꯏꯜꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯔꯤ ꯑꯃꯠꯇ ꯀꯤꯒꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯗꯨꯃꯛ ꯂꯦꯡꯗꯕꯤ ꯂꯩꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯄꯤꯛꯄ ꯑꯁꯥꯡꯕ ꯊꯣꯡ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯆꯤꯡ ꯑꯅꯤꯒꯤ ꯑꯋꯥꯡꯕ ꯃꯊꯛꯇ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯥꯕ ꯑꯁꯥꯡꯕ ꯊꯣꯡ ꯑꯃꯅꯤ꯫ ꯐ꯭ꯔꯦꯗꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯔꯗꯨꯅ ꯊꯣꯡ ꯑꯁꯤꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯀꯤꯡ ꯂꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯊꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯦꯠ ꯑꯁꯤ ꯑꯃꯨꯛꯇꯪꯗ ꯄꯨꯕ ꯉꯝꯂꯣꯏ"꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯔꯦꯗꯅ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯍꯨꯛ ꯑꯗꯨ ꯊꯣꯡ ꯑꯗꯨꯕꯨ ꯇꯤꯡꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯀꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯂꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯇꯩ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯡ ꯑꯗꯨꯗ ꯂꯥꯟꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯂꯣꯏꯁ ꯑꯃꯗꯤ ꯀꯦꯔꯤꯟ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯂꯣꯏꯁ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯡꯕ ꯃꯊꯛꯇ ꯁꯥꯕ ꯑꯣꯏꯕꯅ ꯈꯣꯡꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯏꯜꯅ ꯑꯃꯨꯛ ꯇꯞꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯤꯒꯅꯨ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯕ ꯑꯁꯤꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯤ"꯫ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯞꯅ ꯊꯣꯡ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯍꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯑꯁꯤ ꯀꯦꯔꯤꯟ ꯈꯛꯇ ꯉꯥꯏꯔꯦ꯫ ꯀꯦꯔꯤꯟꯁꯨ ꯍꯧꯖꯤꯛ ꯊꯣꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯊꯣꯡꯒꯤ ꯃꯌꯥꯏ ꯑꯁꯤꯗ ꯌꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯊꯣꯡ ꯑꯁꯤꯕꯨ ꯐꯥꯔꯤꯕ ꯀꯦꯕꯜꯁꯤꯡ ꯑꯁꯤ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯀꯦꯔꯤꯟꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ, ꯊꯣꯡ ꯑꯁꯤ ꯇꯦꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯀꯦꯔꯤꯟ ꯌꯥꯝꯅ ꯀꯤꯅ ꯊꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕ ꯍꯧꯔꯛꯑꯒ ꯊꯣꯡ ꯑꯁꯤ ꯇꯠꯇꯨꯅ ꯃꯌꯥꯏꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯟꯗꯤ ꯃꯈꯥꯗ ꯇꯥꯗꯕꯤ ꯀꯦꯕꯜ ꯑꯗꯨꯗ ꯃꯥꯒꯤ ꯍꯨꯛ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯔꯤꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯦꯔꯤꯟꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ꯫ ꯀꯦꯔꯤꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯐ꯭ꯔꯦꯗꯅ ꯊꯧꯔꯤ ꯑꯃꯕꯨ ꯀꯦꯔꯤꯟ ꯇꯝꯅ ꯂꯪꯉꯛꯏ, ꯑꯗꯨꯒ ꯀꯦꯔꯤꯟꯕꯨ ꯊꯧꯔꯤ ꯑꯗꯨ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯔꯤꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯦꯕꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯠꯇꯨꯅ ꯃꯈꯥꯗ ꯌꯥꯝꯅ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯟꯒꯤ ꯄꯨꯟꯁꯤꯗꯤ ꯐ꯭ꯔꯦꯗꯅ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯕ ꯉꯝꯍꯧꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯦꯔꯤꯟ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯐ꯭ꯔꯦꯗꯅ ꯀꯦꯔꯤꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯂꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯦꯗꯅ ꯃꯦꯞ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯇꯠꯈ꯭ꯔꯤꯕ ꯊꯣꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯠꯇꯗ ꯆꯠꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯁꯤ"꯫ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯀꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯐ꯭ꯔꯦꯗꯇ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯜꯂꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ"꯫ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯠꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯒꯗꯕꯅꯤ"꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯤꯡꯃꯥꯏꯗ ꯅꯨꯡ ꯑꯗꯨꯗ ꯀꯦꯕꯜ ꯇꯧꯗꯨꯅ ꯅꯞꯇꯨꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯈꯤꯇꯪ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯕꯜ ꯀꯣꯠꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯠꯅꯕ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯦ꯫
ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯦꯔꯤꯟ ꯑꯃꯗꯤ ꯐ꯭ꯔꯦꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯒꯦ, ꯑꯗꯨꯒ ꯃꯊꯛꯇ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯒꯦ꯫ ꯆꯤꯡ ꯃꯊꯛ ꯑꯁꯤꯗ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛ ꯊꯧꯔꯤ ꯊꯥꯗꯔꯛꯇꯨꯅ ꯆꯤꯡꯈꯠꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯗ ꯅꯞ-ꯅꯞꯇꯨꯅ ꯀꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯀꯦꯕꯜ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯁꯤꯗ ꯅꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯉꯝꯂꯔꯣꯏ, ꯑꯩ ꯁꯣꯏꯗꯅ ꯃꯈꯥꯗ ꯇꯥꯔꯒꯅꯤ, ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯌꯥꯟꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯀꯣꯏꯜꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪ ꯀꯔꯤ ꯑꯃꯠꯇ ꯄꯥꯈꯠꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯑꯕꯁꯨ ꯅꯪꯒꯤ ꯅꯁꯥꯗ ꯀꯦꯕꯜꯗ ꯀꯣꯠꯇꯨꯅ ꯌꯥꯜꯂꯒ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯅꯥꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯨꯛ ꯑꯗꯨꯅ ꯀꯦꯕꯜꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯋꯦꯠ ꯑꯁꯤꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯄ ꯃꯇꯝꯗ ꯒꯤꯂꯣꯝꯁꯨ ꯄꯨꯟꯅ ꯀꯦꯕꯜ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯣꯏꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯅꯤꯛꯑꯝꯃꯤ꯫ ꯂꯣꯏꯁꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯒꯤꯂꯣꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯅꯁꯥ ꯑꯗꯨ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯋꯥꯡꯕ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯐ꯭ꯔꯦꯗ ꯑꯃꯗꯤ ꯀꯦꯔꯤꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯀꯥꯔꯛꯄꯅ ꯃꯊꯛꯇ ꯌꯧꯔꯛꯏ, ꯑꯗꯨꯒ ꯖꯪꯒꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯐ꯭ꯔꯦꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯣꯠꯀꯤ ꯂꯥꯡ ꯑꯃꯅ ꯀꯟꯅ ꯆꯞꯁꯤꯜꯂꯛꯂꯝꯃꯤ, ꯑꯁꯨꯝꯅ ꯂꯥꯡ ꯑꯁꯤꯗ ꯊꯨꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯃꯆꯤꯟ ꯇꯨꯝꯕ ꯂꯥꯡ ꯑꯁꯤꯅ ꯆꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯀꯦꯔꯤꯟ ꯂꯥꯡ ꯑꯁꯤꯗꯒꯤ ꯐ꯭ꯔꯦꯗꯄꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯌꯣꯠꯀꯤ ꯂꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄꯒꯤ ꯄꯥꯡꯒꯜ ꯀꯦꯔꯤꯟꯗ ꯂꯩꯔꯝꯗꯦ꯫ ꯐ꯭ꯔꯦꯗ ꯆꯩꯅꯥꯈꯣꯟ ꯑꯁꯤ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯀꯦꯔꯤꯟꯗ ꯍꯥꯏꯔꯛꯏ, ꯑꯩ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯪꯅ ꯃꯊꯛꯇ ꯊꯧꯔꯤ ꯊꯥꯗꯗꯨꯅ ꯆꯤꯡꯈꯠꯂꯛꯎ, ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯀꯦꯔꯤꯟꯁꯨ ꯃꯁꯤ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛ ꯃꯈꯥꯗ ꯊꯧꯔꯤ ꯊꯥꯗꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯏ꯫ ꯀꯦꯔꯤꯟꯁꯨ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯕ ꯃꯊꯛꯇ ꯌꯧꯔꯛꯂꯦ꯫ ꯀꯦꯔꯤꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯐ꯭ꯔꯦꯗ ꯑꯗꯨ ꯌꯣꯠꯀꯤ ꯂꯥꯡ ꯑꯃꯗ ꯊꯨꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯌꯥꯗꯕꯤ ꯆꯞꯇꯨꯅ ꯂꯩꯍꯧꯔꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐ꯭ꯔꯦꯗ ꯑꯗꯨ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕ ꯉꯝꯗꯕꯤ ꯋꯥꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯟ ꯑꯃꯕꯨ ꯎꯕ ꯐꯪꯉꯤ, ꯃꯁꯤꯒꯤ ꯆꯦꯟ ꯑꯁꯤ ꯌꯣꯠꯀꯤ ꯂꯥꯡ ꯑꯁꯤꯗ ꯆꯦꯠꯅ ꯄꯨꯟꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯆꯦꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯐ꯭ꯔꯦꯗꯅꯁꯨ ꯈꯪꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟ ꯑꯁꯤ ꯆꯤꯡꯉꯛꯑꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯗꯨꯃꯛ ꯐ꯭ꯔꯦꯗ ꯖꯪꯒꯜ ꯃꯔꯨꯛ ꯑꯗꯨꯗ ꯆꯦꯟ ꯑꯁꯤꯅ ꯑꯗꯨꯃꯛ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯐ꯭ꯔꯦꯗꯅ ꯂꯥꯡꯗ ꯄꯟꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯦꯗꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯦꯔꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯐ꯭ꯔꯦꯗꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯀꯣꯏꯜꯒꯤ ꯃꯔꯨꯞ ꯂꯣꯏꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ, ꯑꯗꯨꯒ ꯀꯦꯔꯤꯟꯗ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯦꯗꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯀꯦꯔꯤꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯉꯥꯎꯔꯦ, ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ, ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯁꯥꯎꯔꯒ ꯂꯩꯔꯦ, ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ?
ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯒꯤꯗꯃꯛ ꯀꯅꯥ ꯑꯃꯠꯇꯗ ꯇꯥꯏꯅꯒꯅꯨ꯫ ꯃꯁꯤꯗ ꯒꯣꯂꯤꯝ ꯑꯃꯗꯤ ꯀꯣꯏꯜ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯑꯁꯤꯕꯨ ꯈꯥꯝꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯈꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯕꯦꯒꯇ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯐ꯭ꯔꯦꯗꯄꯨ ꯊꯤꯅꯕ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯖꯪꯒꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯁ ꯑꯃꯗꯤ ꯖꯤꯂꯣꯝ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯈꯠꯅꯔꯤꯕ ꯑꯁꯤ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯏꯜꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥ ꯑꯍꯣꯕ ꯑꯃꯗ ꯂꯤꯊꯗꯨꯅ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯠꯅꯔꯤꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯜ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯃꯝꯃꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯀꯦꯔꯤꯟ ꯊꯧꯔꯤ ꯑꯃ ꯇꯧꯗꯨꯅ ꯃꯈꯥꯗ ꯂꯥꯏꯠ ꯑꯃ ꯃꯈꯣꯛꯇ ꯍꯥꯞꯇꯨꯅ ꯀꯨꯝꯃꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯅꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯣꯕ ꯑꯁꯤꯗ ꯀꯦꯔꯤꯟꯅ ꯀꯣꯏꯜꯕꯨ ꯎꯔꯝꯃꯤ꯫ ꯀꯣꯏꯜ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯆꯤꯟ ꯇꯨꯝꯕ ꯆꯩ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯎꯗꯣꯛꯇꯨꯅ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯦꯔꯤꯟꯅ ꯀꯣꯏꯜꯕꯨ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯐꯤ ꯑꯃꯁꯨ ꯆꯦꯠꯅ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯇ꯭ꯔꯦꯞ ꯂꯥꯡ ꯀꯌꯥ ꯑꯃ ꯊꯥꯛꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯣꯏꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ, ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯃꯀꯣꯛꯇ ꯂꯥꯏꯠ ꯑꯃꯃꯝ ꯍꯥꯞꯇꯨꯅ ꯖꯪꯒꯜ ꯑꯁꯤꯗ ꯐ꯭ꯔꯦꯗꯄꯨ ꯊꯤꯗꯨꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯟꯒꯤ ꯃꯁꯥꯗ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯀꯞꯄ ꯍꯧꯔꯛꯏ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯟꯗ ꯐ꯭ꯔꯦꯗꯄꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯀꯦꯝꯄꯤꯡ ꯇꯧꯅꯕ ꯊꯧꯔꯤ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯦꯔꯤꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ, ꯑꯗꯨꯒ ꯐ꯭ꯔꯦꯗꯄꯨꯁꯨ ꯐꯪꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯥ តាꯅ ꯖꯪꯒꯜ ꯑꯁꯤꯗ ꯆꯠꯅꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯅ ꯀꯤꯁꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯂꯥꯞꯊꯣꯛꯅꯗꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯦꯔꯤꯟꯒꯤ ꯊꯕꯥꯛꯇ ꯇꯦꯟꯅ ꯀꯥꯞꯄꯛꯑꯝꯃꯤ, ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨꯁꯨ ꯊꯗꯠꯈꯤ꯫ ꯀꯦꯔꯤꯟꯗꯤ ꯇꯦꯟꯖꯩ ꯑꯃꯅ ꯃꯊꯕꯥꯛꯇ ꯐꯥꯎꯗꯣꯔꯛꯄ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯆꯩꯅꯥꯈꯣꯟ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯑꯁꯤ ꯀꯣꯏꯜꯅꯁꯨ ꯂꯣꯏꯅ ꯎꯔꯗꯨꯅ ꯀꯦꯔꯤꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯀꯦꯔꯤꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯑꯃꯝꯕ ꯖꯪꯒꯜꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯀꯦꯔꯤꯟꯕꯨ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯀꯦꯔꯤꯟꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯕꯅ ꯃꯈꯣꯏꯅ ꯊꯤꯕ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯣꯏꯜꯗꯤ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯂꯣꯏꯁ ꯑꯃꯗꯤ ꯒꯣꯂꯤꯝꯅ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯑꯃꯝꯕ ꯑꯃꯗꯤ ꯅꯣꯡ ꯆꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯎ ꯃꯔꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯁꯤ ꯁꯦꯐ ꯑꯣꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯞꯇ ꯊꯨꯔꯨꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯏꯪꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯝꯕ ꯑꯁꯤꯗ ꯆꯠꯄ ꯍꯧꯔꯛꯏ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫
ꯌꯨꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯀꯅꯥꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯕꯗꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯗ ꯑꯗꯨ ꯃꯐꯤ ꯃꯔꯣꯟ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯂꯤ ꯀꯣꯏꯜꯁꯨ ꯌꯥꯝꯅ ꯊꯨꯅ ꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯐ꯭ꯔꯦꯗꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯗ ꯁꯣꯛꯏꯕꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ ꯐ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯁꯤꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯣꯏꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯞꯂꯛꯂꯝꯃꯤ ꯃꯁꯤꯗ ꯖꯤꯂꯣꯝꯅ ꯃꯥꯕꯨ ꯀꯣꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯣꯏꯁꯇꯤ ꯖꯦꯂꯁ ꯌꯥꯝꯅ ꯀꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯂꯣꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯐ꯭ꯔꯦꯗꯀꯤ ꯕꯦꯒ ꯑꯗꯨ ꯐꯪꯅꯕ ꯍꯥꯟꯅ ꯊꯤꯈꯤꯁꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯞꯅꯆꯤꯡꯕ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯂꯣꯏꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯕꯦꯒ ꯑꯗꯨ ꯑꯃꯨꯛ ꯊꯤꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯃꯁꯤꯗꯒꯤ ꯖꯤꯂꯣꯝ ꯃꯊꯟꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯕꯦꯒ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯑꯁꯤꯕ ꯁꯥ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯌꯥꯜꯂꯒ ꯊꯅꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯤꯂꯣꯟ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯗꯒꯤ ꯕꯦꯒ ꯑꯗꯨ ꯐꯪꯂꯝꯃꯤ ꯕꯦꯒ ꯑꯁꯤ ꯐꯪꯕꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯁꯤꯕꯒꯤ ꯃꯀꯣꯛ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯍꯥꯠꯇꯣꯛꯇꯨꯅ ꯊꯅꯝꯂꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯖꯤꯂꯣꯝꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯤ ꯌꯥꯝꯅ ꯊꯨꯅ ꯕꯦꯁꯃꯦꯟ ꯑꯁꯤꯗꯒꯤ ꯕꯦꯒ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯕꯦꯒ ꯑꯗꯨ ꯖꯤꯂꯣꯝꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥꯗ ꯏꯟꯊꯔꯛꯏ ꯑꯗꯨꯒ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯣꯏꯜꯅꯗꯤ ꯌꯥꯔꯝꯗꯦ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯁꯅ ꯀꯣꯏꯜꯕꯨ ꯅꯝꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯀꯥꯎꯊꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯥꯗ ꯇꯥꯔꯝꯃꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯏꯜꯒꯤ ꯃꯊꯛꯇ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯏ ꯀꯣꯏꯜꯁꯨ ꯂꯣꯏꯁꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯐꯨꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯏꯜꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯊꯤꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯂꯣꯏꯁ ꯑꯗꯨ ꯀꯣꯏꯜꯕꯨ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯉꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯀꯣꯏꯜꯗꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯖꯤꯂꯣꯝ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯦꯔꯤꯟ ꯑꯃꯗꯤ ꯐ꯭ꯔꯦꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯏ ꯐ꯭ꯔꯦꯗ ꯑꯃꯗꯤ ꯀꯦꯔꯤꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯖꯤꯂꯣꯝꯅ ꯀꯣꯏꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯖꯤꯂꯣꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯕꯨꯛꯇ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯜꯒꯤ ꯃꯐꯝꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ ꯖꯤꯂꯣꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯣꯟꯅꯊꯪꯗ ꯌꯥꯝꯅ ꯋꯥꯅ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯃꯤ
ꯑꯗꯨꯒ ꯃꯥꯅ ꯕꯦꯁꯃꯦꯟ ꯑꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯅꯕꯒꯤꯗꯃꯛ ꯇꯧꯕ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯣꯏꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯀꯣꯏꯜꯒꯤ ꯃꯔꯨꯞ ꯂꯣꯏꯁ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡ ꯑꯃꯅ ꯀꯟꯅ ꯊꯣꯝꯃꯛꯏ ꯃꯁꯤꯗꯒꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯣꯏꯜꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯏꯁꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯂꯣꯏꯁꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯀꯣꯏꯜꯁꯨ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯖꯤꯂꯣꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯂꯛꯂꯕꯅꯤ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯖꯤꯂꯣꯝꯅ ꯀꯣꯏꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯏ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯀꯣꯏꯜꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯦꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅꯁꯨ ꯀꯞꯆꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯖꯤꯂꯣꯝꯅ ꯊꯥꯡ ꯑꯃꯕꯨ ꯀꯣꯏꯜꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯟꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯁ ꯑꯗꯨ ꯃꯁꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯖꯤꯂꯣꯝ ꯑꯃꯗꯤ ꯀꯣꯏꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯨꯏꯁꯄꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯨꯏꯁꯁꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯟ ꯅꯣꯡꯃꯩ ꯑꯗꯨ ꯇꯧꯗꯨꯅ ꯂꯨꯏꯁꯇ ꯀꯥꯞꯄꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯦꯟꯖꯩ ꯑꯗꯨꯅ ꯂꯨꯏꯁꯀꯤ ꯃꯈꯣꯡꯗꯁꯨ ꯄꯥꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯏꯁ ꯆꯦꯟꯕ ꯉꯝꯗꯕꯤ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯇꯕꯤ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯦꯟꯐꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯁꯄꯨ ꯐꯨꯕ ꯍꯧꯔꯛꯏ ꯂꯣꯏꯁꯁꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯠ ꯍꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯁꯅ ꯃꯥꯒꯤ ꯐꯩꯒꯟꯗ ꯊꯤꯜꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯩꯅꯥꯈꯣꯟ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯅꯨꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯟꯅ ꯊꯣꯝꯗꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯒꯤ ꯅꯨꯡꯆꯦꯞ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯕ ꯌꯣꯠꯀꯤ ꯀꯩꯔꯥꯛ ꯑꯃꯗ ꯂꯣꯏꯁ ꯑꯗꯨ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯇꯥꯔꯝꯃꯤ ꯀꯣꯏꯜ ꯑꯃꯗꯤ ꯖꯤꯂꯣꯝ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯣꯏꯜ ꯑꯃꯗꯤ ꯖꯤꯂꯣꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯖꯤꯂꯣꯝꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯄꯨ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇꯅ ꯀꯣꯏꯜꯅꯁꯨ ꯖꯤꯂꯣꯝꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯂꯣꯝꯒꯤ ꯋꯥꯈꯟꯗ ꯔꯤꯚꯦꯟꯁ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯂꯣꯏꯁꯅ ꯉꯁꯥꯏ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯃꯥꯕꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯥꯎꯊꯔꯝꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯤꯂꯣꯝꯅ ꯂꯨꯏꯁꯄꯨ ꯆꯤꯡꯈꯠꯄ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯏꯜꯒꯤ ꯃꯃꯥꯡꯗꯅ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯨꯏꯁ ꯑꯗꯨ ꯊꯥꯗꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯏꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯂꯝꯃꯤ ꯖꯤꯂꯣꯝꯁꯨ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯀꯣꯏꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯖꯤꯂꯣꯝꯒꯤ ꯃꯀꯣꯛꯇ ꯌꯨꯡꯉꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯏꯜ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯊꯤꯟꯗꯨꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤ, ꯃꯔꯝ ꯑꯁꯤꯅ ꯃꯥꯅꯁꯨ ꯀꯣꯏꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯜꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯗꯨꯅ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯏꯜꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯀꯦꯕꯜ ꯑꯗꯨ ꯇꯧꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯀꯞꯄꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯨꯞ 5 ꯄꯨꯟꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯊꯟꯗꯃꯛ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯍꯜꯂꯤ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯀꯣꯏꯕ ꯂꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡ ꯃꯥꯟ ꯑꯁꯤꯗ ꯆꯠꯂꯨꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯈꯪꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯃꯤꯍꯤꯡ ꯆꯥꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯂꯩꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯕꯁꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯊꯪꯒꯤ ꯃꯨꯚꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫